ꯇꯥꯃꯣ ꯒꯨꯅꯋꯩꯒꯤ ꯐꯥꯁ ꯐꯨꯗꯅꯤ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯒꯗꯕ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯣ ꯂꯤꯂꯥ ꯀꯨꯝꯍꯩ ꯌꯦꯛꯈꯤꯕ ꯐꯤꯂꯝ ꯌꯦꯛꯈꯤꯕ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒ ꯑꯩꯈꯣꯏ ꯏꯔꯥꯡ ꯈꯜꯒꯤ ꯏꯔꯥꯡ ꯌꯦꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯗꯦꯕ ꯄꯤꯖꯥꯒꯤ ꯍꯦꯔꯣꯛꯀꯨꯝꯕꯗꯨꯒꯤ ꯃꯥꯒꯤ ꯐꯥꯁ ꯐꯨꯗꯅꯤ ꯑꯗꯨꯒ ꯃꯥ ꯌꯦꯛꯇꯨꯅ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯌꯥꯝꯁꯨ ꯂꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯔꯣ ꯁꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯇꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯤꯂꯥ ꯐꯤꯂꯝ ꯌꯦꯛꯄꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯖꯒꯦ ꯇꯥꯃꯣꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯆꯥꯕ ꯂꯥꯛꯄꯤꯌꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯏꯁꯀꯣꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯁꯀꯣꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯅꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯦꯡꯛ ꯌꯨ ꯇꯥꯔꯒꯦꯠ ꯆꯤꯛꯀꯟ ꯍꯥꯏ ꯏꯁꯀꯣꯟꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯥꯗ ꯏꯁꯀꯣꯟꯒꯤ ꯇꯦꯝꯄꯜꯅꯤ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯂꯤꯂꯥ ꯌꯥꯎꯕ ꯇꯥꯃꯣ ꯒꯨꯅꯋꯩꯒꯤ ꯐꯥꯁ ꯐꯨꯗꯅꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯕ ꯂꯥꯛꯎ ꯖꯒꯥꯁꯤꯗ ꯁꯤꯅ ꯃꯤꯅꯨꯅꯤ ꯆꯤꯛꯀꯟ ꯆꯧ ꯍꯧꯕꯅꯤ ꯆꯤꯛ ꯆꯧ ꯇꯧꯁꯜꯂꯦ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯁꯤꯅ ꯆꯅꯥꯒ ꯌꯦꯟꯒ ꯉꯧꯕ ꯁꯤꯅ ꯌꯦꯟ ꯉꯧꯕ ꯁꯤꯅ ꯑꯣꯛꯁꯥ ꯉꯧꯕ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯃꯍꯥꯎ ꯇꯪꯕ ꯍꯥꯎꯇꯦ ꯇꯧꯕ ꯇꯥꯃꯣ ꯒꯨꯅꯋꯩꯒꯤꯅꯤ ꯁꯤꯅ ꯆꯤꯛꯀꯟꯒꯤ ꯕꯥꯔꯕꯤꯀ꯭ꯌꯨ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯑꯣꯜꯂꯦ ꯐꯖꯅ ꯆꯧꯁꯦ 소스니 바쁠리게 소야 소스 इधर इन पे लेस ऑयल चिकन चौक लेस ऑयल होगा लेस ऑयल लगी चिकन खाते चिकन आपका चिकन लीला याबा तामो गुनावैगिनी मयांसु चाबीबा लाओ माहाव पंगबीबा लाओ तामो गुनाबु सपोर्ट तौसी 마이수 가자네 누워네 쏙세 맞는지 빵빵빵빵빵빵 까살래 học kỳ tộc sao là kìa xin để cuốn đi không vào chỉ cần như mà rất là uốn này quan trọng này có cái lạc vào cây nụ tủa butter hấp vào rai quay tản nó vào
ꯆꯠꯁꯤꯟꯗꯕ ꯈꯔ ꯆꯠꯁꯤꯟꯕ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯂꯥꯛꯑꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯀꯣꯟꯅ ꯆꯠ ꯇꯥꯔꯦ ꯑꯗꯨꯅ ꯁꯣꯌꯥ ꯁꯣꯁ ꯁꯤ ꯑꯗꯨꯝ ꯆꯥꯔꯁꯤ ꯃꯦꯀꯣꯅꯤꯅꯤ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯆꯧꯗꯤ ꯂꯣꯏꯈꯔꯦ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯇꯧꯕ ꯁꯤ ꯄꯤꯒꯦ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯐꯖꯅ ꯇꯧꯁꯟꯈꯔꯦ ꯃꯍꯥꯎ ꯐꯖꯅ ꯂꯩ ꯃꯌꯥꯝꯁꯨ ꯆꯥꯕꯤꯕ ꯂꯥꯛꯎ ꯖꯨꯁꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯎꯇꯦ